ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯈꯨꯗꯣꯜ ꯇꯝꯖꯒꯦ. ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯃꯤꯟꯅꯁꯤ. ꯃꯇꯝꯁꯤꯒꯤ ꯍꯣꯡꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯅꯕꯤ ꯑꯣꯏꯅꯁꯨ ꯑꯗꯨꯃꯛ ꯇꯧꯅꯔꯦ. ꯑꯉꯥꯡ ꯑꯌꯥꯝꯕꯅ ꯀ꯭ꯂꯥꯁ 5-6ꯄꯨ ꯀꯥꯈꯠꯈ꯭ꯔꯕꯗꯤ ꯅꯨꯡꯁꯤꯅꯕ ꯊꯝꯕ ꯏꯔꯥꯡ ꯑꯗꯨꯝ ꯈꯔ ꯌꯥꯎꯔꯦ. ꯋꯥ ꯉꯥꯡꯕ ꯁꯛꯄꯗꯁꯨ ꯑꯍꯜꯅꯤ ꯑꯉꯥꯡꯅꯤ ꯍꯥꯏꯕꯒꯤ ꯕꯦꯕꯥꯔ ꯑꯃꯠꯇ ꯂꯩꯇꯕ, ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯉꯥꯡꯅꯤꯡꯕꯇ ꯉꯥꯡꯂꯛꯄ ꯑꯍꯣꯡꯕ ꯀꯌꯥ ꯑꯃꯁꯨ ꯎꯕ ꯐꯪꯖꯩ. ꯃꯈꯣꯏꯅ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯅ ꯉꯥꯡ ꯁꯛꯂꯤꯕ ꯑꯗꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯑꯃꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯉꯥꯡꯂꯛꯄ ꯃꯇꯝꯗ ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯍꯟꯈꯤꯗꯕ ꯑꯗꯨꯅ ꯃꯣꯏꯅ ꯉꯥꯡꯂꯤꯕ ꯋꯥ ꯑꯗꯨ ꯌꯥꯔꯕꯣꯏ ꯅꯤꯡꯗꯨꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗꯁꯨ ꯁꯤꯖꯤꯟꯅꯔꯛꯄ, ꯃꯤ ꯄꯨꯜꯂꯛꯄ ꯃꯤ ꯇꯤꯜꯂꯛꯄꯗꯁꯨ ꯁꯤꯖꯤꯟꯅꯔꯛꯄ ꯑꯁꯤꯗꯒꯤ ꯆꯠꯅꯕꯤꯅꯤ ꯈꯪꯗꯦ ꯍꯩꯅꯕꯤꯅꯤ ꯈꯪꯗꯦ ꯑꯗꯨꯝ ꯑꯣꯏꯈꯤꯕ ꯑꯑꯣꯟꯕꯁꯤꯗꯁꯨ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯁꯨꯝ ꯊꯦꯡꯅꯕ ꯍꯦꯟꯒꯠꯂꯛꯏ. ꯃꯃꯥꯡ ꯃꯇꯝꯗ ꯂꯩꯔꯝꯕ ꯑꯍꯜ ꯂꯃꯟꯗ ꯊꯛꯁꯤ ꯈꯥꯁꯤ ꯕꯦꯕꯥꯔ ꯏꯈꯥ ꯊꯥꯕꯗ ꯀꯔꯤ ꯉꯥꯡꯒꯅꯤ ꯍꯥꯏꯕꯒꯤ ꯆꯠꯅꯕꯤ ꯑꯗꯨ ꯄꯨꯔꯥ ꯅꯥꯊꯩꯈ꯭ꯔꯒ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯒꯠꯂꯛꯂꯤꯕ ꯏꯟꯈꯠꯂꯛꯂꯤꯕ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗꯁꯨ ꯑꯐꯕ ꯑꯗꯨ ꯇꯝꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ. ꯇꯤꯟꯅꯔꯨꯕ ꯈꯪꯅꯔꯨꯕ ꯊꯦꯡꯅꯔꯨꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕ ꯉꯥꯡꯅꯤꯡꯕꯇ ꯉꯥꯡꯕꯁꯤ ꯌꯥꯕꯣꯏ ꯅꯤꯡꯗꯨꯅ ꯑꯗꯨꯝ ꯂꯣꯏꯅ ꯁꯤꯖꯤꯟꯅꯩ. ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯛꯁꯤ ꯈꯥꯁꯤ ꯕꯦꯕꯥꯔ ꯑꯣꯏꯅ ꯉꯥꯡꯂꯛꯄꯁꯤ ꯃꯈꯣꯏꯗ ꯇꯤꯜꯂꯥꯏꯈꯨꯝꯕꯤ ꯆꯨꯕꯗꯧꯅ ꯇꯧꯕ. ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯑꯄꯥꯝꯕ ꯑꯗꯨꯗ ꯇꯧꯔꯒ ꯅꯨꯡꯉꯥꯏꯖꯕꯤ ꯑꯃ ꯐꯥꯎꯕꯒꯨꯝꯅꯁꯨ ꯂꯣꯏꯅ ꯃꯌꯥꯝꯅ ꯈꯪꯅꯗꯨꯅ ꯂꯩꯔꯕ ꯉꯥꯛꯇꯅꯤ. ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯎꯕꯗ ꯃꯃꯥ ꯃꯄꯥ ꯀꯌా ꯑꯃꯗꯤ ꯊꯃꯣꯏ ꯁꯣꯛꯇꯕ ꯅꯠꯇꯦ, ꯁꯥꯎꯅꯤꯡꯗꯕ ꯅꯠꯇꯦ, ꯈꯨꯠ ꯊꯥꯗꯨꯅ ꯐꯨ ꯆꯩꯕ ꯐꯥꯎꯕ, ꯋꯥꯔꯛꯄ ꯐꯥꯎꯕꯗ ꯌꯥꯎꯔꯤꯕꯅꯤ. ꯑꯗꯨ ꯐꯥꯎꯕꯗ ꯐꯕꯤꯕ ꯑꯃꯠꯇ ꯅꯠꯇꯦ. ꯁꯣꯝꯗꯅ ꯏꯆꯥ ꯄꯣꯛꯇꯦ, ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ, ꯅꯨꯄꯥ ꯌꯥꯎꯏ ꯌꯥꯎꯗꯦ ꯍꯥꯏꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯥꯏ ꯇꯤꯟꯕꯨ ꯈꯣꯏꯔꯝꯗꯅ ꯏꯆꯥ ꯅꯨꯄꯥ ꯑꯃꯇꯪꯕꯨ ꯄꯣꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕ ꯌꯥꯕ ꯈꯣꯏꯔꯝꯂꯒ ꯇꯥꯡꯅ ꯐꯪꯅꯔꯤꯕ, ꯑꯗꯨꯒ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯈꯣꯏꯕꯨ ꯌꯣꯛꯄꯤ ꯊꯥꯛꯄꯤꯔꯛꯄ ꯃꯃꯥ ꯃꯄꯥꯁꯤꯕꯨ ꯆꯥꯎꯔꯒ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯒ ꯀꯔꯤꯁꯨ ꯂꯩꯇꯅ ꯎꯔꯛꯄ, ꯌꯣꯛꯄꯤꯔꯛꯏ ꯊꯥꯛꯄꯤꯔꯛꯏ ꯍꯥꯏꯕꯒꯤ ꯃꯈꯣꯏꯗ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯇ ꯐꯥꯎꯗꯕ, ꯉꯥꯏꯍꯥꯛꯀꯤ ꯁꯪꯒꯅ ꯑꯣꯏꯔꯣ ꯃꯁꯥꯅ ꯄꯥꯝꯖꯕꯒꯤ ꯑꯣꯏꯔꯣ ꯆꯥꯍꯩꯗꯕ ꯆꯤꯟꯖꯥꯛ ꯅꯤꯁꯥ ꯀꯌా ꯑꯃ ꯆꯥꯁꯤꯜꯂꯒ ꯃꯃꯥ ꯃꯄꯥꯗ ꯆꯤꯟ ꯍꯪꯀꯠꯅ ꯈꯨꯝꯕ, ꯃꯃꯥ ꯃꯄꯥ ꯄꯤꯖꯅꯤꯡꯂꯛꯇꯕ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃꯁꯨꯅꯤ. ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤ ꯔꯟꯖꯟꯁꯨ ꯑꯃꯅꯤ. ꯃꯃꯥ ꯃꯄꯥꯅ ꯅꯨꯄꯥ ꯃꯊꯟ ꯈꯛꯇ ꯄꯣꯛꯆꯩ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ. ꯅꯨꯄꯤ 4ꯒꯤ ꯃꯅꯨꯡꯗ ꯃꯊꯟ ꯈꯛꯇ ꯌꯥꯎꯕꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯇꯧꯏ. ꯅꯨꯄꯤꯁꯤꯡꯅ ꯍꯥꯏꯕꯕꯨꯗꯤ ꯔꯟꯖꯟꯅ ꯍꯥꯏꯕꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯏ. ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯔꯛꯄꯗ ꯇꯥꯍꯧꯗ꯭ꯔꯕꯗꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕ, ꯑꯁꯨꯝꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯅꯤꯡ ꯊꯨꯡꯍꯜꯂꯛꯄ, ꯌꯨꯝꯗ ꯂꯩꯇꯦ, ꯑꯋꯥꯠ ꯑꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯕꯁꯨ ꯀꯔꯤꯃꯠꯇ ꯈꯪꯍꯜꯂꯛꯇꯕ, ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯑꯗꯨꯃꯛ ꯄꯤꯔꯛꯄ ꯑꯗꯨꯅ ꯆꯥꯎꯔꯛ ꯁꯥꯡꯂꯛꯂꯕꯃꯇꯝꯗꯁꯨ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨꯇꯕꯨ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯌꯥꯅꯤ ꯈꯪꯗꯨꯅ ꯅꯤꯡꯉꯥꯏ ꯑꯗꯨꯝ ꯇꯧꯏ. ꯃꯁꯤꯅ ꯑꯌꯥꯝꯕ ꯔꯟꯖꯟꯒꯤ ꯄꯨꯟꯁꯤꯗ ꯃꯥꯡꯍꯜꯂꯛꯄꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯏ. ꯃꯃꯥ ꯃꯄꯥꯅ ꯀꯤꯍꯟꯕ, ꯃꯥꯅ ꯍꯥꯏꯔꯤꯈꯩ ꯇꯧꯕ ꯑꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯕ, ꯁꯪꯒ ꯄꯨꯟꯒ ꯑꯃꯗꯤ ꯃꯁꯥꯅ ꯄꯥꯝꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯠꯇꯕ ꯅꯤꯁꯥꯀꯌా ꯆꯥꯕ, ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯈꯤ. ꯃꯃꯥꯟꯅꯕꯁꯤꯡꯒ ꯉꯥꯏꯍꯥꯛ ꯄꯨꯟꯗꯨꯅ ꯀꯣꯏꯕ ꯆꯠꯄ, ꯂꯥꯡꯕ, ꯉꯥꯎꯁꯤꯟꯅꯕ. ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯈꯜꯕꯨꯗꯤ ꯀꯌꯥ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯗꯦ. ꯃꯃꯥꯟꯅꯕꯁꯤꯡ ꯄꯨꯜꯍꯧꯔꯒ ꯅꯤꯁꯥ ꯆꯥꯍꯧꯔꯒ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯃꯃꯥ ꯃꯄꯥꯗꯒꯤ ꯄꯩꯁా ꯑꯌꯥꯝꯕ ꯇꯥꯜꯂꯤ. ꯑꯇꯥꯡꯕ ꯐꯤꯔꯣꯜ ꯁꯦꯠꯄ, ꯃꯤꯅ ꯂꯩꯕ ꯉꯝꯅꯗꯕ ꯒꯥꯔꯤ ꯇꯣꯡꯕ, ꯐꯤꯔꯣꯜ ꯐꯥꯔꯣꯜ, ꯌꯨꯝꯗ ꯂꯩꯕꯗ ꯁꯦꯠꯅꯕ ꯇꯣꯡꯅꯕ ꯁꯦꯟꯗꯟ ꯐꯤꯔꯣꯜ ꯑꯣꯏꯔꯣ ꯕ꯭ꯔꯥꯟ ꯅꯠꯇꯗꯤ ꯇꯣꯡꯗꯕ, ꯑꯣꯔꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯇꯥꯟꯅꯗꯨꯅ ꯂꯩ. ꯃꯆꯦꯁꯤꯡ ꯑꯗꯨꯗꯤ ꯈꯔ ꯐꯩ. ꯃꯃꯥ ꯃꯄꯥꯒꯤꯇ ꯅꯠꯇꯅ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯕꯅꯤ ꯈꯪꯗꯦ, ꯃꯥꯅ ꯉꯝꯒꯗꯕ ꯌꯦꯟ ꯃꯆꯥ ꯂꯣꯏꯕ, ꯉꯥꯅꯨ ꯃꯆꯥ ꯂꯣꯏꯕ, ꯑꯣꯛ ꯂꯣꯏꯕ ꯀꯌా ꯑꯃ ꯃꯈꯨꯠꯇ ꯄꯩꯁా ꯋꯠꯇꯅꯕ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯅꯥꯏ ꯇꯧꯔꯒ ꯄꯩꯁా ꯄꯥꯏꯅꯕ ꯂꯣꯏꯅ ꯍꯣꯠꯅꯖꯩ. ꯑꯗꯨꯕꯨ ꯔꯟꯖꯟ ꯄꯥꯈꯪ ꯑꯗꯨꯝ ꯑꯣꯏꯗꯨꯅ ꯂꯩꯌꯨ ꯍꯥꯏꯕꯗꯤ ꯌꯥꯔꯛꯇꯕꯅ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ
pakhang mapung pharakhi mamanabasingsu nungsinnabi kaya ama mathang leirakpadagi Ranjansu mana thawaina khoidajaba nupi amaga khangnakhi. Nupi macha asigi mamingna Bema kawi. Bema yamna ingtapi yumgi thaba ingkhang sunomduna mapan thoktana leizabani. Ranjandi hiden taretki ising thakle haiba phauba yai. Mana khangdaba udaba amata leite. Khangdrabasu yamna mana khangba oina ngangbada mayamna hekta thajai. Nisa chabagi hongnabi anam yamna kanba emotional yamna oishinba wa amagisu pidaba makai kaptuna kadar toksinaba yamna haiba asida maram oiraga Bemaga makhoi ani thaban mafam amada khangnakhibani. Makhoigumba nisa chabaga thengnaruba nupise khwaidagi hena maraibak thibani. Achumba budi yauzai makhoina hairiba adubu ayambanadi aranba ngaktani. Chumba manaba semjin sajilaga haiba ngaktana ayamba oi. Bema amadi Ranjan makhoi ani yamna toina unade. Ranjan magi nungsinariba nupi aduga unabagi mahutta mamanabasinga pulhauba koihauba nisa chahauba sikatani. Adubu Bema ingtappa nupi macha ama oibana Ranjana unasi koiba chalusi haiduna hauraktabagi mangonda nungaitaba amata faude. Magi tawpham thokpa imung manungi thabak tawduna phi saduna adumak leizai. Phone tawraklaga paikhalaga wari sanai. Tawraktragana phone da wari taraga phi adum saduna leizai. Yamna ingna chikna mong hadana ingna leijaba nupi macha ama khangni. Yamna laire nangi mapa sunganna leikidre. Mamana yokpani machin manaw nupa amaga maga khaktani. Manaw nupa adugi mahai masing tambagi paisa phauba Bemana fi saraga yamna hulli. Ranjan mamanabasing adu nupi amata thidribani. Bema kari khalurabano khangde. Unasi haiduna Ranjana hairakpa ahanbani. Adubu masu nungsinaba kaubana amukta phauba hairaktaба aduda ahanba hairakpaduda pakhatpai kariboi yaki. Yumda leiramba ichamchamba phirol amaga adumak unaba thoklai. Magi chamjaraba mawong matau phajaraba masak aduda Ranjana ngaukhibana ahanba unaba aduda chelakhi. Ranjangi mayum makai leitrabasu lairabasu wattapade chaba thakpa wattaba. Mayamga yengnarubada noptaba imung amakhak oi. Maram asina Bema hanadagi makhoi imung manung loina pau phangnaduna khangnaraba ngaktani. Ranjangi imung manungna Bema bu pamde yaningde. Adubu Bema imung aduna pamde haibadi khangde. Maga nungsinariba nupa Ranjana mabu nungsibiba aduna imung manungnasu yaramgadra pamamgadra haiduna khalli. Mabu nungside pamde haibadi chelakpa numit aduda khangi. Adubu pau haidokpa chaluba matamda mamalukrabi aduna upaya amata leitabani. Awong awun chawna tamduna luhongbasu ngamloi aduna nupa mayumda aduma khongbiro tan piba lake magi angamba khara pirage haiduna ifafasana haidurai. Saubagi nupa mayumda honganbasu nate. Imung ani yanaraba matungda Ranjangi imungda afaba numit ama yenglaga Bemaga makhoi ani luhongki. Luhongba ikuidana Bema tha lepki. Adubu angang oina yum palakpa Bema imung aduda leiramba chanabi niti niyom amata khangdabana mamana haibasing adu loinamak tawba ngamnaba honajing. Hanadagi hongna mayumda akup atai thabak loina suduna lakpana mangonda anauba oinadi thokte. Adubu yumamaga khara khenaba oibana mayamsing adugi ngamnaba honabada yamna wazai. Ngamnaba adumak tawzai. Adubu lairei nupa mayumda adumak honghali paisa yamna changhali. Awun posu nupa mayumna loina lei haibagi matagumna leiriba Ranjangi masi otpa naiba kaya ama tawrakhi. Bema angangni mabung manungda angang amasu yaoribani. Miyot minay khangba yaba khangzai. Magi nupada hairurabasu mangonda fataba tagani haiduna yariba makai khangsilli. Adubu Bemasu miyoiba kaubani pendaba kaya ama hinjilaklabana kanada hairugani. Tamthokpa haidokpasu ikaizaduna mathankata tumina aduma kapi.
Mana kappa adu kanasu khangdrabasu maga laiminariba phapung amadada himminariba magi nupanadi bema kapi kapte haiba khangi. Magi nupina kappa aduda karino karaino haiduna hanglubadagi lan thoktuna achoba khanaba amasu tattana thoi. Imung aduda adumna toina khanarakpadagi bemabu yamna sathina phuki masinda thasinba makhari metpa mamai mamita thasinba masam phoiba phoba tawi adubu bema nupa mayum aduda luhongbani mamana magini haibada phane ama phoba pirakte haiduna mamada phone tawduna pau tamjaba sungamjade khangba yaba makai khangjai bema leisari ngai matamda bema makhoi ahum khata ingna chikna tarak leisabani makhoi ahumgi thabak loisinbaga mayam adugi loisinbagadi manabanate amagisu apamba thungnaba honai amagisu honai nangnabasu aduma khonaba aduda ngamlaktabagi masawai sangdabagi wabaduga ngaihaktang potharabasu nembokna ngangba ngahaktang pothaba aduda thabak amata sudabida tumduna ta leiraboi ningduna ngangba phahaningbagi ngangba oiragasu migi thamoi sokpa yaba thamoida tana thinbagumba wahai wata hairabadi misu miyoibani chaksaribani nungsina ngangi thina ngangi haibadu loina khanglibani asumna mamana amadi manamasingna ngangi haiduna magi nupa ranjanda pau tamlabasu ranjana magi nupi bemagi michang sangbagi mahutta imada nungsitaba imada yeknaba midi aigisu yeknabani haiduna onsilaga bemada phubiba masi sing aduga khanabagisu bemada phubiba kanana chumibanu kanana lalibanu haibagi mangonda amata laite hek hairuragana bemada phubiba kaplagasu kapkanu taningde haiduna ngangbiba magi awanungai paudam phamdi ranjandani adubu ranjanda pau tamlaga imung aduda hena achoba khanaba amamam hekta adumak thokpana bemasu hanakti upai leitabagi mamada loina tammi mamasu machaningon kaubana makhoi mayamna tawbiriba adu nungaitabagi machagi michangda changi yariba makhaidi ahalamanda kaiganu makhoina purabasu kuthanganu achumbagidamakta wayele nungta nungaitragana imagi manakta layu haiduna bemagi mamanasu asumna chagi michang sanglakpa adudagi mapungning nungsiduna mamagi manakta laibana hena phagani khanbadagi bema mathang khanabadadi yumda chalagi yumda thinbiyu haiduna giri takpa horaki adubu ranjangi imung manungnadi chatke haibadu yadi manembokna ayamba yamna sawi nangbu kari thabak suhangi nongambadagi numitaba phoba tumduna lehenba nangna yumda chatke hairibasi aikhoina yamna otpagira namada phone tawraga pau tamlibaduna karino aikhoina yamna oli phu chai haibagi tamlibara yumdagi phanek ama phoba poraktaba nangna atuki matik nungaina ningthau masagumna nungaina thambiriba adudagi kari karamba ahenbano nangna pamliba nungaibase nangdawna nungaibadi laikai asida sulairamra aikhoina nangidamakta tawbiriba sumna tawbasu kana amata yawba nate hairuragana asigumba yumdagi karimta porakte haiba wahai asi ningoloibi singidi khwaidagi hena thamoi sokpani araiba ngamjaba makhai puduna chalaba phobada namanapa haiduna pallaga chairakpada ningoloibi singna khwaidagi hena thamoi sokjabani adubu afababu oiro fatababu oiro wangangbada warakpada yumgi mi panba ahunpotki matangda khanarakpasi ningoloibi singna yamna nungaite amuka hena thamoi sokpa wahai wata oi adubu imung aduda toina khanarakpa bemana chin khumlurabasu manama amadi manimbo magi nupa yauna phuba imung aduda magi ni haibada kana amata misang leite onsinduna mangonda phuba ngakta oibaduda mamada yumda leiragi lawba la'o haiduna kauki mamana lawba lakpa matam aduda laikai mayam huptuna irang achoba masu thokhi masina maram oiraga mama aduna pilupta taglaga machabu kannabagidhamakta se thaduna yum adudagi machanupi lawthokhi amabu oiro yum aduda khana chainaba nupi amagi magi pau tampham thamoi pendaba tampham haibasi magi nupada oi manembok makubok tadi karamna tamgani
ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯗ꯭ꯔꯕ ꯍꯥꯏꯕꯁꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯃꯇꯝꯗ ꯌꯥꯝꯅ ꯂꯨꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯕꯦꯃꯁꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯑꯣꯟꯁꯤꯜꯂꯒ ꯑꯗꯨꯝ ꯌꯨꯝ ꯑꯗꯨꯒꯤ ꯃꯤꯆꯪ ꯆꯪꯉꯤ꯫ ꯃꯉꯣꯟꯗ ꯍꯦꯟꯅ ꯐꯨꯕ ꯆꯩꯕ ꯑꯣꯠꯄ ꯅꯩꯕ ꯇꯧꯔꯛꯄꯅ ꯃꯃꯥ ꯑꯗꯨꯗ ꯈꯟꯅ ꯆꯩꯅꯕ ꯈꯨꯗꯤꯡꯃꯛꯀꯤꯁꯨ ꯄꯥꯎ ꯂꯣꯏꯅ ꯇꯝꯕꯗꯒꯤ ꯕꯦꯃ ꯃꯃꯥꯅ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯈꯣꯏꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪ ꯍꯩꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒ ꯎꯅꯗꯨꯅ ꯃꯈꯣꯏꯗꯒꯤ ꯀꯥꯟꯅꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯃ ꯂꯧꯏ꯫ ꯃꯃꯥꯅ ꯑꯁꯨꯝꯅ ꯕꯦꯃꯕꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤꯕꯨ ꯌꯨꯝ ꯑꯗꯨꯗ ꯊꯝꯃꯤ꯫ ꯔꯟꯖꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯕꯦꯃꯅ ꯃꯄꯥꯝꯗ ꯂꯩꯈ꯭ꯔꯤꯕ ꯑꯗꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯩꯒꯅꯤ ꯍꯥꯏꯕꯗꯤ ꯈꯟꯗꯦ꯫ ꯌꯥꯝꯅ ꯂꯥꯏꯔꯕ ꯅꯪꯕ ꯏꯃꯨꯡ ꯑꯣꯏꯕꯅ ꯃꯈꯣꯏ ꯐꯥꯎꯕ ꯃꯕꯨꯛ ꯊꯟꯅ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯃꯒꯁꯨ ꯀꯔꯝꯅ ꯊꯥꯛꯀꯗꯒꯦ ꯈꯟꯕꯒꯤ ꯌꯥꯝꯅ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯔꯥꯏꯅ ꯑꯗꯨꯃꯛ ꯂꯥꯛꯆꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯣꯛꯎꯕꯅꯤ꯫ ꯄꯩꯁꯥ ꯄꯥꯏ ꯍꯥꯏꯗꯨꯅ ꯃꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ, ꯐꯨꯅꯤꯡꯉꯤ ꯆꯩꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯇꯥꯡ ꯃꯇꯝ ꯌꯦꯡꯗꯅ ꯍꯦꯛꯇ ꯐꯨꯕꯁꯤꯁꯨ ꯌꯥꯗꯦ꯫ ꯔꯟꯖꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯧꯈ꯭ꯔꯤꯕ, ꯕꯦꯃꯗ ꯇꯧꯈ꯭ꯔꯤꯕ ꯑꯣꯠ ꯅꯩꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯀꯥꯎꯊꯣꯛꯇꯨꯅ ꯃꯈꯣꯏꯗꯤ ꯃꯁꯥꯅ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯖꯔꯤꯕꯅꯤ꯫ ꯕꯦꯃꯒꯤ ꯃꯃꯥ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯇꯦ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯈꯪ ꯑꯍꯩ ꯀꯌꯥ ꯑꯃ ꯇꯥꯟꯅꯗꯨꯅ ꯆꯦ ꯊꯥꯡꯒꯠꯂꯛꯏ꯫ ꯆꯦ ꯑꯃ ꯂꯥꯛꯂꯕꯅꯤꯅ ꯃꯈꯣꯏꯁꯨ ꯀꯔꯤꯅꯣ ꯀꯔꯥꯏꯅꯣ ꯆꯨꯝꯒꯦꯔꯥ ꯂꯥꯟꯒꯦꯔꯥ ꯆꯠꯇꯕ ꯌꯥꯗꯦ꯫ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯏꯃꯨꯡ ꯑꯅꯤꯃꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯎꯅꯔꯕ ꯃꯇꯨꯡꯗ ꯖꯤꯟ ꯍꯪꯉꯤ꯫ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯔꯝꯕ ꯑꯃꯗꯤ ꯇꯧꯈ꯭ꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯐꯣꯡꯗꯣꯛꯅꯩ꯫ ꯏꯁꯥꯅ ꯃꯤꯉꯣꯟꯗ ꯄꯥꯎ ꯇꯝꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯑꯩ ꯏꯁꯥꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨ ꯀꯨꯞꯁꯜꯂꯒ ꯑꯐ ꯁꯥꯗꯨꯅ ꯇꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯕꯦꯃꯒꯤ ꯃꯃꯥꯅ ꯂꯣꯏꯅ ꯇꯝꯗꯨꯅ ꯈꯪꯂꯕ ꯉꯥꯛꯇꯅꯤ꯫ ꯃꯥꯅ ꯍꯥꯟꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯎꯅꯔꯒ ꯂꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯏꯃꯨꯡ ꯑꯅꯤꯒꯤ ꯑꯄꯥꯝꯗ ꯈꯪꯗꯣꯛꯂꯕ ꯃꯈꯣꯏꯒꯤ ꯄꯥꯎ ꯇꯥꯔꯕ ꯃꯇꯨꯡꯗ ꯁꯨꯝꯅ ꯂꯦꯞꯈꯤ꯫ ꯔꯟꯖꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯈꯜꯂꯨꯏ ꯃꯈꯣꯏꯅ ꯐꯨ ꯆꯩꯈ꯭ꯔꯤꯕ ꯅꯩꯈ꯭ꯔꯤꯕ ꯑꯗꯨꯗꯤ ꯍꯩꯅꯕ ꯁꯤꯡꯅꯕ ꯋꯥꯔꯛꯄꯅꯤ, ꯃꯊꯛꯀꯤ ꯑꯍꯟꯗ ꯆꯤꯟ ꯈꯨꯝꯕꯒꯤ ꯐꯨꯕꯅꯤ ꯋꯥꯔꯛꯄꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯕꯦꯃ ꯃꯁꯥ ꯋꯥꯏ ꯁꯪꯗꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯨꯝ ꯑꯗꯨꯗ ꯊꯕꯛ ꯂꯣꯏꯅꯃꯛ ꯃꯥ ꯃꯊꯟꯇꯅ ꯇꯧꯍꯜꯂꯤ꯫ ꯃꯧꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥ ꯑꯃꯠꯇꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯦ꯫ ꯃꯤ ꯃꯌꯥꯝ ꯂꯩ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯀꯥꯟꯅꯗꯦ꯫ ꯋꯥꯕꯒꯤ ꯉꯥꯏꯍꯥꯛ ꯇꯨꯝꯂꯕꯁꯨ ꯇꯨꯝꯗꯨꯅꯇ ꯂꯩ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯜꯂꯕꯗꯤ ꯂꯩꯕ ꯉꯝꯗꯕ ꯇꯥꯕꯅꯤ꯫ ꯑꯁꯤꯒꯨꯝꯕꯒꯤ ꯑꯋꯥꯕ ꯑꯁꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯛꯇꯅ ꯈꯪꯒꯅꯤ꯫ ꯃꯅꯝꯃꯁꯤꯡ ꯑꯗꯨꯗꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗ꯭ꯔꯤꯕꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯐ꯭ꯔꯤꯗ ꯂꯩꯕ, ꯆꯥꯅꯤꯡꯕ ꯆꯠꯄ, ꯀꯣꯏꯅꯤꯡꯕ ꯀꯣꯏꯕ ꯃꯇꯝ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯑꯗꯨꯒꯨꯝꯅ ꯃꯧ ꯑꯣꯏꯕꯁꯤꯡꯗꯁꯨ ꯃꯇꯝ ꯃꯌꯥꯝ ꯑꯃ ꯂꯩꯒꯅꯤ ꯍꯥꯏꯅ ꯈꯟꯕ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯔꯥꯟꯕ ꯑꯁꯣꯏꯕ ꯑꯃꯅꯤ꯫ ꯏꯃꯨꯡ ꯑꯅꯤꯃꯛꯀꯤ ꯋꯥ ꯇꯥꯔꯕ ꯃꯇꯨꯡꯗ ꯕꯦꯃ ꯑꯃꯗꯤ ꯔꯟꯖꯟ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯕꯗ ꯇꯥꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯉꯥꯡ ꯑꯅꯤ ꯃꯆꯤꯟ ꯍꯪꯕ ꯃꯇꯝꯗꯁꯨ ꯕꯦꯃꯅ ꯅꯨꯄꯥ ꯑꯗꯨꯗ ꯂꯩꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ, ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯗꯦ꯫ ꯃꯥꯅ ꯄꯦꯟꯗꯕ kaya ama ꯐꯣꯡꯗꯣꯛꯂꯕꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯆꯞ ꯃꯥꯟꯅꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯠꯇ ꯑꯣꯏꯔꯒ ꯃꯥꯕꯨ ꯌꯥꯝꯅ ꯐꯨꯕ ꯑꯣꯠꯄ ꯅꯩꯕ ꯇꯧꯏ ꯍꯥꯏꯕ ꯑꯁꯤꯒꯨꯝꯕ kaya ama ꯍꯥꯏꯕꯗꯒꯤ ꯕꯦꯃ ꯂꯩꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝ ꯑꯗꯨꯗꯒꯤ ꯖꯥꯅꯕꯒꯤ ꯃꯈꯣꯏ ꯏꯃꯨꯡ ꯑꯅꯤ ꯌꯥꯁꯤꯟꯅꯕꯒꯤ ꯆꯦꯔꯣꯜ ꯑꯃ ꯏꯔꯕ ꯃꯇꯨꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯕꯗ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯔꯕꯁꯨ ꯃꯔꯥꯏꯕꯛ ꯊꯤꯍꯧꯔꯤꯕꯗꯤ ꯕꯦꯃꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯗꯨꯅꯤ꯫ ꯄꯣꯛꯂꯛꯂꯕ ꯃꯇꯝꯗ ꯀꯔꯥꯏꯗ ꯂꯩꯒꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯉꯥꯡ ꯑꯗꯨ ꯄꯣꯛꯂꯕꯁꯨ ꯃꯅꯤꯡ ꯊꯨꯡꯂꯣꯏ, ꯄꯣꯛꯇꯕꯤꯗ ꯍꯥꯠꯇꯣꯛꯈ꯭ꯔꯕꯁꯨ ꯃꯔꯥꯏꯕꯛ ꯊꯤꯒꯅꯤ꯫ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯅꯗꯕ ꯈꯟꯅ ꯆꯩꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ, ꯇꯥꯏꯕꯪꯄꯥꯟ ꯐꯥꯎꯕ ꯐꯥꯎꯔꯛꯇ꯭ꯔꯤꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯥꯡꯍꯟꯈꯤꯕ, ꯍꯥꯠꯇꯣꯛꯈꯤꯕ ꯑꯁꯤ ꯅꯠꯇ꯭ꯔꯒ ꯄꯣꯛꯂꯒꯅ ꯃꯄꯥ ꯃꯁꯛ ꯈꯪꯗꯕ ꯀꯟꯖꯥꯏ ꯄꯨꯟꯖꯥꯏ ꯃꯥꯡꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯑꯉꯥꯡ kaya ama ꯂꯩꯇꯕ ꯅꯠꯇꯦ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩ ꯅꯠꯇꯦ, ꯇꯁꯦꯡꯅ ꯉꯁꯤꯃꯛ ꯍꯧꯖꯤꯛꯃꯛ ꯊꯣꯛꯂꯤꯕ ꯁꯦꯡꯕ ꯋꯥꯔꯤꯅꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯣꯛꯂꯕ ꯃꯇꯨꯡꯗ ꯃꯃꯥꯒꯤꯗ ꯂꯩꯔꯕꯁꯨ ꯃꯄꯥꯒꯤꯗ ꯂꯩꯔꯕꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯐꯪꯂꯔꯣꯏ꯫ ꯕꯦꯃ ꯅꯍꯥꯅꯤ, ꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯉꯥꯡ ꯑꯗꯨꯒ ꯃꯥꯒ ꯆꯥꯎꯕ ꯃꯥꯟꯅꯔꯛꯑꯀꯥꯟꯗ ꯌꯨꯝ ꯄꯥꯟꯕ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨ ꯀꯔꯝꯅ ꯄꯨꯗꯨꯅ ꯆꯠꯀꯅꯤ?
ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯕꯁꯨ ꯅꯨꯄꯤ ꯑꯃ ꯊꯤꯒꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯇꯣꯝꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯤ ꯀꯅꯥꯅꯁꯨ ꯐꯪꯅꯤꯡꯕ ꯑꯣꯏꯅꯤꯡꯕ ꯅꯠꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯆꯥ ꯑꯃ ꯂꯩ ꯍꯥꯏꯔꯗꯤ ꯏꯁꯥꯒꯤ ꯏꯄꯨꯛꯊꯣꯛꯀꯤ ꯏꯆꯥ ꯐꯥꯎꯕꯗ ꯅꯨꯡꯁꯤꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯒꯤ ꯃꯆꯥꯕꯨ ꯀꯅꯥꯅ ꯅꯨꯡꯁꯤꯕꯤꯒꯗꯧꯔꯤꯅꯣ? ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤꯗꯤ ꯃꯔꯥꯏꯕꯛ ꯏꯊꯤꯗ ꯊꯤꯔꯦ꯫ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯒ ꯃꯅꯦꯝꯕꯣꯛ ꯑꯣꯏꯕꯤ ꯃꯈꯩꯅꯁꯨ ꯂꯥꯛꯂꯤꯕ ꯃꯧ ꯑꯗꯨꯕꯨ ꯏꯆꯥ ꯅꯤꯉꯣꯟꯗꯧꯅ ꯈꯜꯂꯒ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯕ, ꯃꯈꯣꯏꯅ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕꯗ ꯌꯦꯡꯁꯤꯟꯕꯤꯗꯕ, ꯇꯧꯒꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯕꯁꯨ ꯋꯥꯗꯨꯅ ꯇꯧꯔꯤꯕꯅꯤ, ꯉꯝꯕ ꯀꯥꯟꯗ ꯇꯧꯖꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯄꯤꯕ, ꯏꯆꯥ ꯅꯤꯉꯣꯟꯗꯧꯅ ꯈꯜꯂꯕꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯋꯥꯐꯝ ꯅꯠꯇꯦ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯌꯥꯝꯒꯤ ꯃꯣꯠ ꯑꯃꯃꯝꯇꯪ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ꯫ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫